Laumi singna nongmai kapsilabsu misimina yaudravadi nongmai kapsilakpa leite haikhigadauribra haina Kokomi Farmers Wings ki maikaidagi lengakta pendaba wahang hanglakli wafama singa se ayug Imphal East ki chanung lokolda kuki khutlai paibani chingnaba singna nongmai kapsilakpagi pau tabadagi laumi singi phibam yengsinba lakhiba Kokomi Farmer Wings ki convener AV Elangchana phongdokibani maangna makha taraduna kuki militant singna laumi singda Thabak suringai nongmai kapsinduna mihat mipun chathaba asi ngasi chanungda thokliba thodok asina ahanba nate kumjale singani kulhumdagi me ahumdagi kuki singna horakliba lan manungdagi hogduna laumi kaya hatpagi thawong chathaduna lakpani asigumba thawong makhatana thoktanaba central lengangna chingba leiriba koke militant sing laksilu chingda tawningbata tawriba si laksindana lamdam asida tangdu leitaba purakloi haiki Maitai na masagi lofamda thabak sujaba matamda puki jingjina chingdagi nongmaina kapa adagi longmi jingjida disab toba masigi thagdokse ngasi ngarangjina ahoba nate chahi ahum gi mamangdagi horala khrabani 2023 May dagi horkiba irangjidagi 2024 25 chahi ahum je thangna masiguma thagdokse adum thoga lakhrabani adra ngasi maksu jingthakta Kuki jingdina nongmaina kape haibadagi tampakta lok sujariba nongmi jingje mi painadana aki tujungba phawgadagi laboktagi loina mayum de chengkhanarakpagi thogdokse ngasigi chanung haiba mafamje thui ado sidaida akoigi Kokomi site gi yariba makhaidi mari leinaba authority jingna central government na jingthakta chingda kuki militant jingjina freeda kusida moi gi mathakta kanamta athingba pidabida nongmoi kamninga kapa disrupt tongninga toba asugumba thodok mayam thohalaga leiba pose masi yaragadi masi yengjanbiyo masugumba thodok je thon bigano yaragadi military crackdown tobiyo